Hello, viewers. Live entertainment bu yang pili pu. Good morning. Taran okchari. Ngasi aina ahan bu oina aigi YouTube channel gidamakta live stream tawjabani. Ngasi aigi di ahan be experience ni. Maramdi ai YouTube channel isi changjarak pasi ai kuijadri haitare. Adu ngasi aigi ahan ba live thajabani. Ngasi mayam gi comment amatang aigi channel sigi matang da mayam gi comment amatang aina tajaring duna tawbani. Aina tongan ba aigi YouTube channel Laija Entertainment gi damakta tongan ba aina blog kaya ama sajari tongan ba Manipur gi tongan mafam singsida chatlaga blog kaya ama sajai masida tongan topic singda aina nainaraga public ki comment sing akhoi Manipur da laiba akhoi tongan ba mafam singsida public tongan ba si motche amaga nupi angang ahan naha tonga mi khudima ko unaraga tonga ba topic ta discussion kaya ma makhoi comment kaya ma tajabani makhoi positive comment kaya ma pirak pe yawi negative comment su pirak pe yawi sida marak thatna ai viewer ma Krishna Livestream. Good morning sir. Good morning. Okay, good morning Krishna. Thank you for watching my live streaming on my YouTube. Yam nungai jare ai gi live streaming hi yengbibagi damakta masida aina kitang aina mayam gi mot amtang lawjaning bani madudi aina tongan blog sajabasida karamba blog karamba makal gi blog se viewer sing hene yema pamgani jikan gi hoi prank na chingba tongan ba prank gumba mayam prank star mayam thola khre adu prank gumba kari gum sai na khre pamjadaba adiga tongan ba yamna discussion tawba yaba issue sing da topic se tawraga mayam gi comment amta lawning ba adu gumba gi damak aina blog se khra sajabani adu blog sigi marakta blog ama lawbaga ama mathang ge blog lorak pasida ai kitang timing ingoda fangjadaba thaba kitang chinbana maram oraga ai Sunday guma kari guma khara ngaijai ngasi maksu ai Sunday oibeini ai ngakang phammise mayam gi mamangda mayamna aigi appeal ni mayamna aigi YouTube channel Laija Entertainment sibu nungsibiu amsung tawbiu haijari aduga aigi khwaide maru oiba ina pamti tongan ma karama blog namaga karama blog sida aikoina karama topic haiba tare karama makhali topic ni hanan mayamna yengningani haibado ai hotnajage mayamgi ai seba tawjage aina sum YouTube sidagi aigi tonganba income ama hena laknaba khotnabagi hena tonganba natabida aina sum mayamgi entertainment su henbe yaba informative su henbe yaba mayamda khanganba yaba singjai tawjarake mayamna aigi comment box ta sum interact tawbirau samna harbada ai mamangda tongan ba khongjong ge area ke am chapra tingol chakoba matang dasu aina tongan bida kinagi matang dasu aina aigi blog ama sajakibani blog tu mayam su yang biramgani adudi khongjong ge area ke amasu aina chacharaga mafam saina tongan ba marathakna Sanju khun good morning sir. Okay, good morning Sanju, thank you. Thagachari aigi ye live streaming si yang bibagi dam ta thagachari mayam nungsi bibagi damaktani sarba nungsi bibagi ni thank you. Sumarathana aigi blog ama khak ani shubo ina namkiba tonga Manipur gi matang da khoi Manipur gi maitei macha singna khoi gi Manipur gi kanglei cha khoina kyamu khoina khangnabagi khoi Manipur gi matang da ina aigi diary ama tawraga diary du da ina question khara tawraga question manga gi manung da ahum khumba ngamagadi ai surprise gift pige ga haina aigi blog namjarabni mayam yengbidragadi amti yengbiu nungai bani sum then ahum suba blog ai namjakre andro sinthai National Park ta namjabani adudana akhoi hujik matamgi nupi macha singda oire aigi topic to khangrau ga phanik selpa khangrau selpa karambane hena comfortable oibanu natra kama hena pamjabanu gi comment ga lawraga ina thagat chakhibani adu blog ama namla matungda ama number se ingona matam khra fangjadaba maraktadi video se mayamna video thagat piraktre haina comment hek lakpa yawi adugi marak menba oina aina tongan ba like ki video nungai ba thabal chongba comedy sing funny video sing je khara adugu mana mention jabani adu makti ai pandam di najade mayamna su lana lobi ganu pangtha thagat pire ena su ama gyamen tade pangtha thagat pire ga haina khanbi ganu
ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯃꯒ ꯑꯃꯒꯤ ꯃꯔꯛꯁꯤꯗ ꯒꯦꯞ ꯈꯔ ꯃꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯑꯔꯣꯏꯕ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯅꯧꯅ ꯍꯥꯡꯇꯣꯛꯆꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯀꯨꯏꯖꯗ꯭ꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯔꯤꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯌꯥꯔꯤꯃꯈꯩ ꯑꯩꯅ ꯐꯖꯕ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯅꯨꯡꯉꯥꯏꯒꯗꯕ ꯕ꯭ꯂꯣꯛꯁ ꯀꯌꯥ ꯑꯃ ꯁꯥꯔꯛꯆꯔꯛꯀꯦ ꯀ꯭ꯔꯤꯁꯅ ꯂꯥꯏꯁ꯭ꯔꯝ ꯃꯔꯛ ꯊꯠꯅ ꯁꯔ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯕ ꯌꯦꯡꯕꯗꯁꯨ ꯁꯣꯔꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯕ ꯌꯦꯡꯕꯗꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯌꯥꯝꯗꯒꯤ ꯈꯔ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯌꯦꯡꯅꯤꯡꯉꯤ ꯑꯣꯀꯦ ꯀ꯭ꯔꯤꯁꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯖꯦꯁꯟꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯤꯁꯅ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯇꯧꯕꯤꯌꯨ ꯕ꯭ꯂꯣꯛꯇꯣ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯇꯧꯔꯒ ꯍꯪꯕꯤꯌꯨꯒ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯗꯤ ꯑꯩ ꯏꯊꯟꯇꯁꯨ ꯋꯥꯈꯜ ꯊꯣꯛꯄ ꯅꯠꯇꯦ ꯏꯊꯟꯇ ꯌꯨꯇ꯭ꯌꯨꯕꯁꯦ ꯂꯤꯡꯈꯠꯆꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛꯁꯦ ꯇꯧꯖꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯇꯣꯄꯤꯛ ꯐꯖꯕ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯇꯣꯄꯤꯛ ꯐꯖꯕ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯎ ꯑꯩ ꯍꯣꯠꯅꯖꯒꯦ ꯐꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯒꯦ ꯏꯟꯇꯔꯦꯛꯁꯟ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯒꯤ ꯑꯃ ꯑꯣꯏꯖꯩ ꯑꯩ ꯁꯨꯝ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯛꯁꯟꯁꯤ ꯌꯥꯝ ꯇꯧꯖꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯗꯨ ꯑꯩ ꯉꯥꯏꯖꯔꯤꯕꯁꯦ ꯑꯗꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯅꯤ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯃꯔꯛꯇ ꯑꯩ ꯊꯥꯗꯣꯛꯆꯔꯛꯀꯦ ꯃꯔꯝꯗꯤ ꯑꯩ ꯗꯥꯏꯔꯦꯛ ꯑꯩꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯧꯖꯤꯛ ꯁꯟꯖꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯖꯦꯁꯟꯁꯦ ꯈꯔ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯝꯗꯤ ꯑꯩꯅ ꯑꯦꯅꯤ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯕ ꯍꯥꯏꯕꯁꯦ ꯃꯇꯝꯁꯨ ꯆꯪꯉꯤ ꯑꯗꯨꯗꯒꯤ ꯃꯇꯝꯇ ꯅꯠꯇꯅ ꯑꯩ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯕ ꯈꯔ ꯋꯥꯠꯂꯦꯗꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯒꯗꯕ ꯁꯤꯗ ꯇꯣꯄꯤꯛꯁꯦ ꯃꯁꯤ ꯈꯔ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯃꯃꯥꯡꯗ ꯏꯌꯥꯝꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯏꯌꯥꯝꯕ ꯑꯃꯈꯛ ꯊꯦꯡꯅꯖꯩ ꯑꯩꯅ ꯐꯅꯦꯛꯀ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯖꯈꯤꯕꯗꯣ ꯑꯗꯨꯗ ꯏꯌꯥꯝꯕꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯖꯦꯁꯟ ꯑꯃꯈꯛ ꯄꯤꯔꯛꯈꯤ ꯑꯩ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯏꯌꯥꯝꯕꯗꯨꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯏꯌꯥꯝꯕꯒꯤ ꯁꯖꯦꯁꯟꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯥꯏꯖꯒꯦ ꯇꯧꯈ꯭ꯔꯤꯕ ꯁꯖꯦꯁꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦꯕ ꯐꯣꯔ ꯁꯄꯣꯁ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯆꯪꯁꯜꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯒ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯌꯥꯝꯕꯅ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯛꯏꯕ ꯃꯌꯥꯝꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯀ꯭ꯂꯤꯞꯄꯤꯡ ꯂꯧꯅꯕ ꯑꯗꯨꯗꯩ ꯒꯥꯔꯤꯗꯒꯤ ꯀ꯭ꯂꯤꯞꯄꯤꯡ ꯂꯧꯅꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯜꯂꯕ ꯍꯥꯏꯕꯒꯨꯝꯅ ꯎꯕ ꯐꯪꯉꯦ ꯍꯥꯏꯕ ꯍꯣꯏ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯁꯦꯕꯥ ꯇꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇ꯭ꯔꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯆꯗꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯎꯕ ꯐꯪꯉꯤ ꯍꯥꯏ ꯑꯗꯨ ꯀꯔꯝꯕꯅ ꯍꯥꯟꯅ ꯇꯧꯒꯗꯕꯅꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯛ ꯑꯝꯇꯪ ꯅꯝꯕꯤꯌꯣ ꯍꯥꯏꯅ ꯏꯌꯥꯝꯕꯗꯨꯅ ꯑꯩ ꯑꯟꯗ꯭ꯔꯣꯗ ꯊꯦꯡꯅꯖꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯏ ꯑꯩ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯑꯩ ꯃꯇꯝ ꯁꯪꯕ ꯀꯥꯟꯗ ꯁꯣꯏꯅ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩ ꯈꯤꯇꯪ ꯊꯕꯛ ꯆꯤꯟꯖꯗꯅ ꯇꯧꯖꯕꯅꯤ ꯑꯩ ꯐꯖꯕ ꯍꯦꯟꯅ ꯇꯧꯖꯔꯛꯀꯦ ꯁꯤ ꯏꯌꯥꯝꯕ ꯁꯖꯦꯁꯟꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯁꯨꯃꯥꯏꯅ ꯚꯤꯌꯨꯋꯔꯁꯤꯡ ꯑꯩꯅ ꯎꯅꯕ ꯃꯇꯝꯗꯁꯨ ꯑꯩ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯁꯤꯒꯤ ꯁꯖꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯇꯣꯄꯤꯛ ꯐꯖꯕ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯃꯔꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯍꯥꯞꯆꯕꯗꯨꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ